KUKI ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯃꯦ 3ꯗ KUKI ꯑꯃꯗꯤ ꯃꯩꯇꯩ ꯇꯣꯈꯥꯏ ꯍꯟꯈ꯭ꯔꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ KUKI ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯔꯥꯏꯠ ꯂꯩꯇꯦ 2023ꯒꯤ ꯃꯦ 3ꯗ KUKI ꯑꯃꯗꯤ ꯃꯩꯇꯩ ꯇꯣꯈꯥꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅ KUKI ꯋꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ KHRCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ KHRCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ngarang Chief Minister Y Khemchana Kangpokpida lakhiba amadi KUKI gi MLA Nemcha Kipgen amadi Haukolet Kipgen na taramna okhibagi thawong adusu akanba mawongda condemn tawi CM Khemchana Kangpokpida lakhiba du ikai khangdaba amadi KUKI community singda lana uhanaba chatharakpa defensive tactic ki thawong amani maram aduna KUKI community pumnamakna ngarang gi thawong adu akanba mawongda yaningde Chief Minister Yumnam Khemchana ningsinggadabadi KUKI amadi maitai furufani gi marakta haukiba 2023 gi May 3dagi hauna tokhai Tanakhrabani hauji KUKI amadi maitai anigi marakta puwari lam identity buffer zone ethnic boundary pumnamak tongalabani makhatana KUKI taba mafam singda lakpa yaroi KUKI taba mafam singda lakpa haibasi KUKI len gi damak thawai thakraba miyoi chani ga kun henbagi thawai bu ikaiba pibani hauji KUKI furup singna ngairiba ase India amadi malem gi miyoi singna KUKI singi damakta tonganba laiba ama semlakpa aduni India government amadi malem na KUKI furup singna kari karamba demand tali amadi hauji su tumina Laitri haiba khangi KUKI furuf na taliba separate ki wafam asigi matangda kariguma makhal amatagi yasinana bagi wari sanaroi maram aduna KUKI taba mafam singda lakpa yaroi wari sanaroi amadi separate administration gi dama KUKI singi waref hanba laitri hainasu Cherol aduna makhatana fongduragli nakal amaramda KUKI inpi Manipur na su Chief Minister Y Khemchana ngarang Kangpokpida lakhiba thoram adubo akanba mawongda yaningdaba fongdorakhibaga loinana CM bu taramna okpagi thoram aduga KUKI inpi Manipur ga mari leinadri hainasu fongduragli Kangpokpida yumama maina tumna chakpada aranba PAO sanoknarakhrei Chief Minister Y Khemchana luchingba MLA kharana ngarang Kangpokpi district headquarter da chatuna deputy Chief Minister Nemcha Kipgen amasung saitu gi MLA Haukolet Kipgen ngapuna national highway singda free movement tahulagani hana lauthok minakraba matung ngarang numidang pung 9:49 rom tarakpada Kangpokpi 1 number 8 ta leiba thangjangam haukibi yangki manga kawa miyoi amagi yum maina tumna chakhibada thaudo asi Chief Minister amasung ma ki kangbuna Kangpokpida lakpada taramna oglubagi damang mai thadokpani haina aranba wafam sandongnarakhrei social media gi platform kharada wafam asi viral oirakpadagi pauchi asina Kangpokpi police ta hanglubada maina tumna chakhibi yum asi El Septa sabani yum asigi maningda leiba chaksangdagi electric short circuit na maram oiraga mai horaktuna chakpani masida una saba ka ahungi manungda ani sandoklaga Janet Haukif amadi Laing Haukif khoba miyoi singna leirakpani ka amadana yumbuna leibani hairi thaudo sigi pau phongbadagi Kangpokpi fire substation gi personnel singna fire tender ani puduna changsilaklaga mai kanaba honaki mai chakliba yum asi awangba chingthakta leibadagi khudakta yausinba ngamhogdaduna ayamba saruk maina chakri haina su fire substation asigi official amana pauche sida phongdoragli yum asi mapung phana kanba ngamhogdrabasu thangnaba yum singda sanduraktanaba ising kapsenuna cheksin tharang lokhatkhi loinana numidang pung 13 khara helakpada mai pung phana muthat pangamki thaudo asida miyoi amata asopan yaukide mai muthatna bohonabada police IRB amasung CRPF ki personal singsu laktuna mating pangki haidi unbagi saktam sagalamba maw amasung liang mai kaithel pham khidribasi law and order fagalakpagi khudamla Manipurda khunda minarugli ba yellow furup singi marakta amaga awa nungai hodokna duna nungsi chanabagi mari hena chesil hanaba sagalakpada chobo mateng pangba khatan natana chemical pesticides na daba chingi manama sing enjang na pising product na maw amasung liang mai kaithel haiduna phamlamba sing hojik makhata na phamlaktribasi state asigi law and order gi phibam hojik fawba phagalaktri takpani haina kaithel makhal ani sidagi pot chai leikhiba singna phongdoknarakli Kumja 2025 ki September Daraga Tarukta Sagolban Tera Kaithel da Laiba Ideal Club ki campus ta Liangmai Imphal Market Committee semduna haudorakhibani committee asina tampaki tongan mafam kayada tangkak naina chatuna chayol amagi manungda Sagolse numit khudingi Liangmai Kaithel phamlambani May 13 2026 ta KUKI terrorist signal lalun wifi khuldagi Liangmai nagagi chahi ani khakta ngairi binupi macha ama yauna nupi taraga nithoi amasung pastor ani yauna Liangmai naga micham taruk mamit amasung makut punsinuna fakraba matungda nupi sing thaduraglaga nupa taruk puna mihathi na halambadagi June 10 da fangkraba matungdagi maw amasung Liangmai Kaithel miyamna uba fanglaktabani miyat asigi wild puthoktuna mara leibasing chirak piu haina naga taba mafam singda
Economic blockade taukhibadagi liangmai gi longmi kaya Imphal tamna pochai puduna lakpa ngamdabadagi ngasi fawba kaithel si hangba ngamdana lakli tampaki mafam 45 da kaithel hangdoktuna chingi mana masing sing kaya ahongba mamalda miyamda fangalakibani kaithel sida lakhiba sing longmi amadi tampaki miyoi singi marakta awa nungai wari sanaduna nungsi chanaba hingatpa amadi amatta oibagi saktam sagatpada kaithel sing sina achoba mateng oirakibani kabo leikaida hangdoklamba mau market su lepkiba kuisilakle furup kayana khunda minari balamdam sidadi asiguma furup khudingma ki punpham oiriba kaithel si lefaning apamba mai kaya dagi fongdongnarakli hiramsiga mari leidana pauche sida liangmai Imphal market committee ki co-convener Diffu Prinmainam haikibada liangmai gi longmi sing maru oina nupi sing na furup asina namna khundaba mafam sing da phangba organic oiba manama sing puraktuna Imphal da phanganba ahanba kaithel oiki kaithel sida chawrakna senapati kangpokpi Tamenglong ne district na chingbadagi lakpa liangmai longmi 250 na chingda phangba haira manama sing yonduna lakhi kaithel sina longmi sing da senthok lambi piba khaktana tana lamdam sida khunda minaraba yellow furup sing gi marakta amata oibagi saktam sagatpa amaga awa nungai tathok tasin taunaba nungsi chanabagi mari sagatpham oiraki kaithel si tampaki mafam kayada amadi lengakna su mateng pangbiduna maikai chumna chatlambani adubu chahi segi me 18 dagi di kaithel si lepataki masina longmi sing da awaba piba khaktana tana lamdam sigi yellow furup singi marakta thajanaba nungsi chanabagi lambi pirambadu thadatkhibaga chap manai liangmai market haribasi subnatagi kaithel ama oina ubagi mathakta lalon itik taunabana lamdam sida ingtapa purakpa nungsi chanana hingminaba amatang oibagi saktam sagatpa pami haibagi chap charba kudamni maram aduna CSO leingakna kaithel sina hongnana amu hingat hanba mathautai masina longmi singi senthok lambi piba khaknatana Manipur gi apunbagi saktam sagatpada chauna mating oigani haina fongdorakli lamdam sida khundaminari ba furup khudingma ki punpham oiriba Manipur gi apunba saktam sagatpada achoba thodang lawriba kaithel anisi hanagum mathau tawhanba tangai fade lengak singna leiriba chayena ba pumba loisinduna kaithel anisigi mathau hanjil hangadabani Chief Minister Waikem Chana lamdam sida ingtapa hanjilaknaba paikhaliba khungthang sida kaithel anisina su chawno mating oigani unadrabadi thajanaba leirakloi thajanaba leiraktrabadi nungsinaba ngamloi nungsinaba leitaba mafam duda ingtapa leiroi haina su phongdongnarakli bukpida mite amasung naga furup ki miyoi sing chatpe yaroi haina thingba pihaude Khemchan BJP Singzamai Mandal na sinduna hargar tiranga yatra pangthokre Kangpokpida chaluba matamda mafam adugi miyamna harau taramna ukpiraki hairaduna mafam aduda maite amadi naga furup ki miyoi sing lakpa yaroi amasung chatpa yaroi haiduna thingba piba amata leihaude haina Chief Minister Waikem Chana phongdokre wafam masing asi BJP Singzamai Mandal na sinduna pangthokpa hargar tiranga yatra khongchatki lamthungpham oikiba Singzamai mathagi yumnam lekai gi imayum jaw lairembi lampakta pangthokpa yatra asiga mari leinaba thoramda mahangna phongdokhibani Chief Minister na makha tana hai Manipur da ingtapa hanjilakpa ngamdana bakanagumba kharana singchep tharabra haibigi chingnaba lei Southeast Asia da ahanba oina masagi constitution semdana mikhal pangthoklaga leingak semlamba leibakni hairaduna ipa ipu kayana amatta oina ngak senduna thamlamba lamdam asigi majority community oiriba mitaina mayamba mache amagum khundaminariba furup singbu tasin khomjinduna amasung nungsi chanana leiminarakpa lamdam asibu kaihendanabu honaba mathautai chahi taret khuntakpa matamda su lamdam sida khundaminariba furup khudingmangna awasingbu Manipur gi leimaidagi tanthokibani haiki lamdam sida ingtapa hanjil halaknaba leingakna thanglakliba khungthang sida kanagumba kharana singchep thaduna khanahanaba sinba yaurabra haibagi chignaba kaya leire haiki mahangna juribamda chaluraba matungda tronglawbida bom pokhai handuna angang anigi thawai manghankiba asina lenga asida yaningdaba lamdam sida ingtapa hanjilakpa pamdaba miyoi khara leire haiba takpani haiki hargar tiranga tharomgi manungda piriba isagi yum amasung imung nungsiba haibasida aigi lamdam khundaminariba miyoi khudingmak pusu nungsiba ngamduna chawkhatpa Manipur ama oihanaba honasi haiki Prime Minister Narendra Modi gi kumja 2047 fawbagi manungda laiba asibu Biksit Bharat oihanbagi manglan asida aikoigi su Biksit Manipur oihaunaba honaminasi haiki amaromda ngasigi hargar tiranga yatra da saruk yakiba BJP Manipur Pradesh ki in charge Dr. Ajit Gopchare nahai ngasi pangthokliba khongchat asi political gi oiba rally nate khongchat asina Prime Minister Narendra Modi amadi Chief Minister Waikem Chan ani gi lamjing makhada apunba amasung chawkhatpa India ga loinana ingtapa Manipur oihanbada miyamna lawgadaba thodang adu uppani Chief Minister gi lamjing makhada Manipur da ingtapa chawkhatpa puraknaba honaragliba thabak thoram kayada miyamna saruk yabiu haina sumangna appeal tawki thoram asida saruk yakibi Rajya Sabha gi MP oirabi BJP Manipur Pradesh ki President A Sardana hai India na maning tambalaiba ama oina palakhraba matungda BJP na luchingba leingak lakpadagi leiba asi hena chawkhatpa amasung malemgi leibak singna ikai khumnaba leiba ama oirakliba sida iramda Manipur su yauribani Chief Minister Waikem Chan gi liching makhada Manipur gi saktam kaidanaba khungthang kaya lepa leitana paikhali iramdam sida ingtapa hanjil halaknaba
ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯅ ꯃꯐꯝ 23ꯇ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯌꯦꯡꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯅ ꯉꯁꯤ ꯀꯥꯁꯃꯤꯔꯒꯤ ꯁꯣꯄꯣꯔꯦꯗ ꯂꯩꯕ ꯃꯐꯝ 23ꯇ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯔꯦꯗ ꯆꯠꯊꯈꯤꯕ ꯃꯐꯝ 23 ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯖꯃꯥꯠ-ꯏ-ꯏꯁꯂꯥꯃꯤ (JEI) ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯊꯛꯇ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯇꯀꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅꯅꯤ꯫ ꯔꯦꯗ ꯆꯠꯊꯈꯤꯕ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯝꯕ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯈꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯁꯤ JEIꯒꯤ ꯂꯨꯆꯤꯡꯕ, ꯃꯦꯝꯕꯔ ꯑꯃꯗꯤ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯗꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯉꯥꯛꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯤꯄꯨꯔꯥ: ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏ ꯑꯃ BSFꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯃꯣꯒꯥꯂꯤ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏ ꯑꯃ BSF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯎꯅꯥꯀꯣꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯊꯧ ꯇꯧꯔꯤꯕ BSF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ BSFꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏ ꯑꯃ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯒ ꯎꯅꯥꯀꯣꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯔꯤꯁꯚꯀ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯁ꯭ꯃꯒꯂꯔ ꯈꯨꯠꯄꯨ ꯑꯃꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ BSF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯗꯨꯅ ꯌꯣꯠꯆꯩ ꯑꯃꯗꯤ ꯀ꯭ꯔꯤꯀꯦꯠ ꯕꯦꯠ ꯁꯤꯖꯤꯟꯅꯗꯨꯅ BSF ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ BSF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯍꯥꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡꯗ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯗꯦꯜꯂꯤꯒꯤ ꯌꯟꯇꯔ ꯃꯟꯇꯔꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒꯔꯥꯖꯇ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯣꯡꯀꯤ ꯒꯨꯟꯁꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅꯁꯨ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡꯒꯤ ꯂꯝ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯅ ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯈꯤ꯫ ꯅꯍꯥꯁꯤꯡꯗ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯄꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯖꯌ ꯔꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥꯔꯥꯟꯁꯤꯗ ꯆꯠꯊꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡꯗꯒꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯠꯊꯈꯤꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯥꯏꯐꯇꯒꯤ ꯄꯣꯊꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯍꯃꯨꯗꯕꯥꯗ ꯑꯦꯔꯤꯌꯥꯒꯤ ꯀꯣꯔꯥꯆꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯔꯤꯌꯥ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯁꯝꯕꯤꯙꯥꯟ ꯕꯆꯥꯎ ꯁꯝꯕꯥꯗꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁꯄꯨꯁꯨ ꯉꯥꯛ-ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯍꯛ ꯑꯃꯁꯨꯡ ꯏꯀꯥꯏꯈꯨꯝꯅꯕ ꯄꯤꯔꯤ, ꯃꯔꯝ ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯈꯤ꯫